मिजोरामदगी सिसिपुर तमना पुछिलकपा एक्सप्लोसिव केजी 412 ga konana nupi ani nupa ama AR na fari ngarang Mizoram ge Chief Minister Laldu Homana tuibaida nauna saba Mizoram amadi Manipur gi Federal amadi Churchandpur district fauna bayaba Unity Bridge saina mingtonba Valley Bridge sanga kiba matam ikan kanadana Churchandpur tamna puchilakpa oiramba yai haina chingnaba keji 4 kulhumdoi gi explosive ka konana nupi ani nupa ama Assam Rifles na phagatpa ngangkhre Koirengna Luchingba Unlf ke Mioi ani Phare Manipur Police amadi AR gi kangbu na ngarang sathakiba operation da Koirengna Luchingba Unlf ke lanmi ani phagatpa ngamle hairi Faraba Mioi ani adudi Wangkem Roji Singha sahi 19 amadi Thangjam Ningon Mitai sahi 18 makoi ani dagi mobile phone ani phagatki makoi bu achamba wahang pong chathabada Transport gari sing dukan sing amadi miyam dagi sel khaibada mapung oina chenai haiba khangba ngamle makha taba logi oiba thabak sing laukhatnaba mari lainaba police station da kuchinakre haina police ki pawchin hairi amarom da Assam Rifles ki kangbuna Kangpopi district ki Laimakong PS na konba En Mulai amadi Harautel village ani gi marakta khulai paiba singna saramba bunker ani thugaiduna mahan kre hairi China na Myanmar border da ACHOUBA REDAR KHINKHIBADA India da MIPAIBA pokhali China na Myanmar border da yamna chawa REDAR khinjinduna surveillance chathaba horakkibaga loinana India laibakta chawna MIPAIBA pokhale haiba agency gi pauna hairi China na large space area REDAR LPAR system asi Union province ki Myanmar amasung India ga lonaba marakta yamna nakna laiba mafamda khiliba REDAR ase kilometer lising manga gi akoibada surveillance operation tawba ngamba adugumba REDAR makalamani machina Indian Ocean gi mafam pumba amadi India gi territory pumbada surveillance operation line sathaba ngamlagani haina panari China gi nauna khiliba LPAR system asina India gi missile program singda ACHOUBA ayet pa ma piraba yai haina akhang ahe singna panari hek pok sabi masanupi Phakhre mama su sijanaba honakre tabada tujungningai oiba thodok amada ngasi Thawal district ki Khongjom police station na konba Khongjom chingthang maning laikai da masamangna pokchaba masanupi sahi 3 tangai ribi ama mangak samda thangna tinduna Phakhre masada thinkhiba thang adumangna mama adusu masa matanta mabukta tinduna chinaba honakre Rajmedi city da laikanari police tagi fangwa paun hai Thodok asi ngasi ayu anganbada pung 3 rom tabda thokibani laikhidraba sahi nauribi angang adugi maming chingtham malini kawi mama adugi maming na chingtham ongbi Priya Darshini sahi 13 mapuroibagi mingna chingtham Premjit sahi 38 mapuroiba si hojik Indo-Tibetan police ki inspector oina nimpu daruk suba battalion da posting taduna lairibani machada thangna thinkhiba mama adu hojik medical treatment gi damak Imphal gi Rajmedi city da pukatuna laing chachari laikidaba angang nupi macha adu Thawal district hospital da pukhalaki adubu doctor na chire haina confirm tauki hiramasi ga mari lainana Thawal police na case ama lokhatlaba matung thawai yaudaba chingtham malini gi hakchang adu Jenims da postmortem gi damak police na POKKHRE hairi thakhangdaba singna bom ama yanchilaga tanamle ngasi ayu anganbada Imphal police station na konba Khagempali lambi ngana pi thongda sakangdaba singna contractor high explosive hand grenade ama yanchilaga tanamle thodok asigi matangda police dagi fangba paw amagi matungina bom adu lambi satpa singna unarakpadagi police ta paw pirakibani paw adu hek fangbaga Imphal police station gi kangbu ama laktuna fibam adu yengchinki bom yanduna thamlangkiba adu angauba masugi fi amada wahai kharasu iraga lairamba thengnaki tungda ayuk pung 8 lom tabada police ki kangbu amana bom adu lokhatlaga pukre bom adu kanana kari marangi thamlamlibanu haiba chapchana khangba ngamdri thodok adu amari lainana police ta case ama lokhatuna thijinbagi thabak chathaba hokre hairi IDP mahiroi sahum da cycle fisabi chani ga modra tarukta fisa konyen thokre transparency laina thabak tawa mathau tai chief secretary hojik thokliba irang achi loisinduna lamdam asida tangdu laitaba hanjilhanaba honnaba haibasina ahanba khongthang oigani tongan mamioi kayana painariba kulai singasi hana thadokhanba mathau tai masiga loinana mapalam chingda chathok chachin tawbada national highway singda ayat apan leitanaba thabak chu leptana paikali national highway singda matik chaba security thamnaba sukana honari Power Grid Corporation of India Limited ki CSR initiative amadi Ministry of Textile ki National Handloom Development Program ki senthang makada relief camp da laiba class 10 ki mathak ki hairoi sahumda bicycle yenthokkibaga loinana Imphal East District ki manungda laiba inmate fisabi chani ga modra tarukta fisa ko yenthokre governor na kulai charenda tawnaba pikiba matam 10 mali Manipur ki governor Ajay Kumar Bhalana serol thoktuna khulngak pasingna pariba
unauthorized oiba khulaising surrender tawraknaba cherol amagi matam piriba chiten mali khulngakpasing amadi miyamga loinana state asigi mari leinaba authorities singa wakhal taminabagi matam ama pifam toi haina Kokomi Women Front ki convener RK Tharaksanana fongdorakli khulngakpa phabi yaroi uripok apunba nupi lup khulngakpa phabi yaroi haina uripok apunba nupi lup na sinduna uripok langol lampel thana kaital amadi uripok tagi iroi sembo fawada leiba maira paibi amadi club sing na ngase yuk pung 13 dagi hauraka nungtel pung 3 phawa wakat mi pampham duna khongjang thansangkre khongjang aduga mari leinana uripok laikulem bichara maning women development organization gi gurumayum ongbi binana phongdorkibada manipur government amadi india government na Kuki terrorist sing amadi Kuki terrorist sing asi thengnaba ngamdabagi hiramda manipur government amadi india government na Kuki terrorist sing asi thengnaba ngamdabadagi iramdam asi kanabagi damak tholakiba khulngliba isa sing asi pawa yaroi isa solakpada mama obi singna tumina yenglaga leithokpa ngamloi irang asi losilaba matamda isa singna pariba khulai sing asi mama obi singna pikhalakani haiki ekar mari mari ta tharamba popi pambi singya thakre ngarang security force kangbuna kangpopi district ki new kaitel manbi ps ki manung chanba thanglongbung village ki lam ekar mari romda tharamba popi pambi singya thakkibaga loinana mapam aduda saramba loktang sang mari sumai thadokuna mahan khre hairi amaromda chorchandpur district ki manung chanba Mawongdang village ki lam ekar mari romda pakshana tharamba popi pambi sing khonja sing Assam Rifles Manipur Police Forest Department amadi Narcotic and Affairs of Border ki apunba kangbuna yantatuna mahan khre hairi hanagi chief minister masana resign tawkrabani na CM oina amuk lakani haiba thajade athuba matamda miyana pamba luchingba khanduna lenga semna bu honari MLA Arun hanagi chief minister Nongtumam Biren masana resign tawkrabani na amuk hanna mahaki famda halakani haiba thajade athuba matamda miyamna pamba luchingba khanduna lenga semna bu honari center dagi matik chaba luchingba khalaktrabaso MLA Singapurna leader ama athuba matamda khanduna miyamgi lenga semgani haina Wangkai SK MLA Thangjam Arun Kumar na fongdokhre mahangna makada na fongdokibada anoba lenga ama semnaba honabada law and order gi phibam lakchinaba president rule asi chalairakpani haina khali athuba matamda center amadi BJP gi state unit ki leaders singa tanaduna lenga semnaba honari haiki Manipurda lakpiyo haiduna center gi luchingba singi makong konba center na makong makut punchilaba lenga ti leitabana pai federations of haumi Mapangal fana faba lausing laiba maraibak ningba luchingba fana oiduna so makong makut punchilaga chelu haiba yaroi anaba Manipur government ama laklaga so government adugi thabak tawrang kudima center government na paisinaba makogi yathang fangdraga di thabak amata maningtamna tawba ngamdaba government ti laiba aduga hanglai government dawna thamba lenga ti leitabana fai haina Federations of Haumi gi president Sapam Cha Yadumani kudek piduna thadoropa cherol amana hairi Cherol asina hai lamda machida lenga ama natraga ama laklaga su prime minister unaba home minister unaba koi chen ba Manipur da lakpiyo haina mongkonjage hairapa unabagi matam pidaba asuk tonba lenga ngakadaba sarkar oiragadi nakhai sengna state achi sarkar yaudana center na paijabana fai hairi Dr. amagi mayumda nomai kapsilambabu yaningdaba phongdoktuna miyamna wakat mifam chathakre Ektiba thauduna lakpa masak khangdaba khulai paiban naha ani na ngarang ayuk pung 10 makairom taba matamda Sagolban Moirang Hanuba mamang lairakta laiba Dr. Athopam Lenin gi yumda nongmai round khara kapchilam le hairi thaudo aduda asopan amata yaukiba laite selgi demand ga mari lainana thawong adu chatharamba obi yai haina thajanari nakalama romda nongmai kapchilamba thawong adubu yamna kana yaningdaba phongdoktuna ngasi Sagolban Moirang Hanuba lairake community hall da Moirang Hanuba Youth Development Club amadi Moirang Hanuba Nupi Saukhat Khongtang lupna chinduna Sagolban Moirang Hanuba da wakat mifam chathakre Arambai Tengol gi PRO Robin Mangang Khwarapam degi Abdel Kochage lana china sokhaliba se lebaki economy da natana ayamba nupa nupi gi kok ki laina narakpagi sang yamna wangle haiba yare ngasi su mamana tumduna lariba macha nupi bu thangna tinduna halaga masa matomta chijanaba honariba sini mamangda su siguma thodok kaya laikre masal mache da sagi licha chatpagi thodok yaukre hek poktaba macha nupi da su laikre Mipong khudingmak hiram ama natraga amada asoiba loina lainarga daure depression gi sang adu kimatik wangle